ꯂꯩꯕꯥꯛꯇꯨꯗ ꯃꯤꯌꯥꯝꯕꯨ ꯀꯣꯟꯁꯝ ꯄꯦꯝꯕꯦꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯀꯣꯀꯤꯜ ꯆꯦꯛꯂꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯅꯥꯃꯤꯀꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯁꯤꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ, ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯇꯩꯁꯤꯡꯗ ꯂꯩꯀꯣꯜ ꯑꯁꯤꯃꯨꯛ ꯐꯖꯕ ꯂꯩꯀꯣꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯀꯣꯜ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯖꯒꯥ ꯑꯃꯠꯇꯗ ꯐꯪꯗꯕ, ꯍꯧꯗꯕ ꯂꯩ ꯃꯈꯜ ꯀꯌꯥꯁꯨ ꯂꯩꯀꯣꯜ ꯑꯁꯤ ꯈꯛꯇꯗ ꯐꯪꯏ꯫ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯣꯜ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯔꯝꯃꯤ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯑꯏꯕ ꯑꯏꯕꯤ ꯀꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯐꯖꯕꯒꯤ ꯃꯇꯥꯡꯗ ꯁꯩꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯏꯗꯨꯅ ꯐꯣꯡꯅꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯐꯣꯡꯂꯛꯄ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯑꯗꯨꯃꯛ ꯊꯥꯔꯛꯏ꯫ ꯅꯣꯡꯃ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯐꯖꯕ ꯈꯛ ꯑꯗꯨ ꯁꯩꯊꯥꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯪꯕ ꯎꯆꯦꯛꯅꯤ ꯅꯤꯡꯊꯤꯔꯕ ꯁꯨꯔꯗ ꯏꯁꯩ ꯁꯛꯄ ꯍꯩ, ꯑꯇꯥꯕꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯠꯇ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯗꯦ꯫ ꯑꯏꯕ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯣꯀꯤꯜ ꯍꯥꯏꯅꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯎꯆꯦꯛ ꯑꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄꯥꯛꯍꯦꯛꯇ ꯎꯕ ꯎꯆꯦꯛ ꯑꯃꯁꯨ ꯑꯣꯏꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯔꯥꯏꯕꯛ ꯐꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨ ꯎꯖꯕꯅꯤ꯫ ꯎꯔꯕꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯀꯔꯤ ꯀꯔꯝꯕ ꯎꯆꯦꯛꯅꯣ ꯈꯪꯗꯕꯅ ꯀꯅꯥꯃꯠꯇ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯐꯖꯩ, ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯑꯗꯨꯛ ꯍꯛꯆꯤꯟꯅꯗꯤ ꯑꯃꯠꯇ ꯈꯟꯅꯔꯨꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ, ꯍꯟꯗꯛꯇ ꯅꯪꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯊꯥꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣꯀꯤꯜ ꯍꯥꯏꯕ ꯎꯆꯦꯛ ꯑꯁꯤ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯎꯆꯦꯛꯅꯣ? ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯪꯏꯅ ꯍꯥꯏ꯫ ꯅꯍꯥꯛ ꯎꯆꯦꯛ ꯑꯁꯤ ꯈꯪꯕ꯭ꯔꯣ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕꯗꯨ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏ ꯑꯩꯍꯥꯛꯇꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯖꯗꯦ, ꯑꯃꯨꯛꯇꯁꯨ ꯇꯥꯖꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯎꯆꯦꯛ ꯑꯁꯤ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯎꯍꯟꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯎꯆꯦꯛ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯐꯪꯂꯛꯇ꯭ꯔꯕꯗ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯖꯔꯦ, ꯑꯗꯨꯕꯨ ꯀꯣꯀꯤꯜ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯎꯆꯦꯛ ꯑꯗꯨ ꯑꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯟꯅ ꯐꯖꯅꯕ, ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯅꯕ, ꯃꯤꯌꯥꯝꯅ ꯄꯥꯝꯅꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯪꯕ ꯎꯆꯦꯛ ꯑꯣꯏꯔꯒꯕꯨ ꯀꯔꯤꯒꯤ ꯊꯤꯕ ꯐꯪꯂꯣꯏ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯖꯔꯕ ꯆꯥꯎꯔꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯗ ꯎꯆꯦꯛ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯄꯥꯏꯔꯤꯛ ꯂꯩ꯫ ꯃꯁꯤꯗꯁꯨ ꯌꯥꯎꯕ ꯎꯗꯦ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤ ꯑꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯎꯆꯦꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯠꯇꯦ, ꯂꯥꯏꯔꯤꯛ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯩꯒꯤ ꯏꯐꯝꯗ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯊꯥꯔꯛꯄꯅꯤ꯫ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯎꯆꯦꯛ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯎꯆꯦꯛ ꯑꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯐꯪꯅꯅꯕ ꯊꯤꯔꯒꯅꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯂꯣꯏꯅ
ꯆꯔꯥꯛ ꯐꯪꯒꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯛ ꯁꯥꯅ ꯂꯩꯍꯧꯔꯦ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯃꯐꯝꯁꯤꯡꯗ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯃꯗꯤ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯗꯨꯅ ꯀꯟꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝꯗꯅ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯎꯆꯦꯛ ꯑꯗꯨ ꯎꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨꯗ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯏ ꯈꯪꯉꯤ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯍꯥꯏꯔꯛꯇꯦ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯍꯤ 5-6 ꯁꯨꯔꯝꯒꯗꯕꯤ ꯑꯃ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯉꯝꯕ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯎꯆꯦꯛ ꯑꯗꯣ ꯑꯩꯗꯤ ꯈꯪꯉꯤꯅ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯎꯆꯦꯛ ꯑꯗꯣ ꯅꯪ ꯈꯪꯉꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯉꯤ ꯑꯩꯗꯤ ꯎꯆꯦꯛ ꯑꯗꯨꯅ ꯏꯁꯩ ꯁꯛꯄꯁꯨ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯁꯛꯁꯨꯅꯦ ꯌꯥꯝ ꯐꯖꯖꯥꯅꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯑꯩꯕꯨ ꯎꯆꯦꯛꯇꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯅꯪꯅ ꯄꯥꯝꯕ ꯁꯥꯟꯅꯄꯣꯠ ꯑꯩ ꯂꯣꯏ ꯄꯤꯒꯅꯤ ꯎꯆꯦꯛ ꯑꯗꯨꯒꯤꯅꯦ ꯂꯩꯐꯝꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯅꯨꯄꯤ ꯃꯆꯥꯗꯁꯨ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯑꯆꯥꯄꯣꯠ ꯁꯥꯟꯅꯄꯣꯠ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯔꯦꯝ ꯃꯈꯣꯡ ꯈꯪꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯨꯅꯕ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯗꯨꯒ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯀꯣꯀꯤꯜꯅ ꯂꯩꯕ ꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯆꯦꯛ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯑꯗꯨꯒꯤ ꯈꯣꯡꯒꯩ ꯂꯤꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯤꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯇꯨꯡꯗ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯎꯆꯦꯛ ꯑꯃ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯈꯣꯡꯂꯤꯕ ꯑꯗꯨ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ ꯐꯝꯅꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯎꯆꯦꯛꯅꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯈꯣꯡꯕ ꯏꯁꯩ ꯁꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯝꯅꯥꯏꯕ ꯑꯗꯨꯒꯨꯝ ꯎꯆꯦꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯁꯤꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯦ ꯏꯁꯩ ꯁꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ ꯃꯌꯥꯝꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯁꯨꯔꯒꯤ ꯃꯌꯥꯏꯅ ꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ ꯎꯆꯦꯛ ꯅꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯁꯣꯟꯗꯨꯅꯇ ꯂꯩꯍꯧꯔꯦ ꯅꯪꯅ ꯏꯁꯩ ꯁꯛꯄ ꯏꯅꯤꯡꯊꯧꯅ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯧꯔꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯄ ꯏꯁꯩꯗꯣ ꯁꯛꯂꯔꯣ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯛꯈꯪꯕꯤꯗꯨꯅ ꯑꯩꯒꯤ ꯏꯁꯩ ꯇꯥꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯤꯕꯤꯔꯛꯄ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯎꯁꯥ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯅ ꯂꯧꯊꯔꯒ ꯃꯥꯒꯤ ꯈꯨꯕꯥꯛꯇ ꯇꯣꯡꯍꯜꯂꯒ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯀꯤꯜ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯐꯝꯕꯥꯜꯗ ꯐꯝꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛꯁꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯨꯟꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯅꯥꯒꯤ ꯎꯁꯥꯒꯨꯝꯅ ꯇꯧꯕ ꯎꯆꯦꯛꯅ ꯇꯣꯡꯕ ꯌꯥꯕ ꯑꯃꯁꯨ ꯁꯦꯝꯅ ꯊꯝꯂꯝꯂꯦ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯅꯨꯄꯥꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨ ꯇꯣꯡꯍꯟꯅꯕ
ꯗꯔꯕꯥꯔ ꯃꯌꯥꯏꯗꯨꯗ ꯊꯝꯂꯤꯕ ꯁꯅꯥꯅ ꯁꯦꯝꯕ ꯎꯒꯤ ꯃꯁꯥ ꯃꯥꯟꯕ ꯑꯗꯨꯗ ꯇꯣꯡꯍꯜꯂꯤ꯫ ꯎꯆꯦꯛ ꯑꯗꯨ ꯁꯅꯥꯒꯤ ꯎꯁꯥ ꯑꯗꯨꯗ ꯍꯦꯛ ꯇꯣꯡꯕꯒ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯃꯗꯨꯗ ꯇꯤꯜꯂꯤꯕ ꯁꯤꯡ ꯑꯗꯨꯁꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯃꯗꯤ ꯎꯆꯦꯛ ꯑꯃꯅ ꯑꯗꯨꯝꯅ ꯏꯁꯩ ꯁꯛꯄ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯐꯝ ꯍꯣꯡꯗ ꯎꯆꯦꯛ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯎꯆꯦꯛ ꯑꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ꯫ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯄꯦꯜꯂꯦ, ꯀꯅꯥ ꯂꯩ? ꯁꯦ, ꯑꯩ ꯈꯨꯗꯣꯞ ꯑꯁꯤ ꯎꯆꯦꯛ ꯑꯁꯤ ꯉꯛꯁꯝꯗ ꯁꯤꯕꯤꯌꯨꯁꯦ꯫ ꯎꯆꯦꯛ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯄꯦꯜꯍꯟꯕꯒꯤ ꯃꯅꯥꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯠꯇꯦ ꯅꯠꯇꯦ, ꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯄꯤꯕꯤꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯗꯨꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯆꯗꯨꯅ ꯑꯩꯒꯤ ꯍꯩꯖꯕ ꯏꯁꯩ ꯑꯁꯤ ꯁꯛꯄ ꯐꯪꯖꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ"꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯣ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯄꯣꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯄꯣꯟ ꯑꯗꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯗꯨ ꯁꯅꯥꯒꯤ ꯄꯣꯟ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯗꯔꯕꯥꯔꯗ ꯎꯆꯦꯛ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯏꯁꯩ ꯁꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕు ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯝꯕ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯅꯤꯔꯛ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯔꯛꯀ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤ ꯄꯥꯏꯍꯜꯂꯤꯕ ꯑꯁꯤꯁꯨ ꯃꯉꯛꯁꯪꯗ ꯂꯪꯅ ꯀꯤꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯦꯟꯅꯗꯨꯅ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯎꯆꯦꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯂꯩꯀꯣꯜ ꯑꯃꯗꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯩꯊꯥꯗꯨꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯎꯆꯦꯛ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ ꯁꯅꯥ ꯑꯃꯗꯤ ꯑꯇꯥꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯅꯨꯡ ꯃꯈꯜ ꯀꯌꯥꯅ ꯁꯥꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯎꯆꯦꯛ ꯑꯗꯨ ꯊꯋꯥꯏ ꯄꯥꯟꯗꯦ ꯍꯥꯏꯖꯕ ꯈꯛꯅꯤ, ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯁꯩ ꯁꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅ ꯁꯥꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯁꯨꯞꯅꯇꯪꯒꯤ ꯑꯈꯟꯅꯕ ꯃꯥꯅ ꯍꯩꯕ ꯏꯁꯩ ꯈꯔꯈꯛ ꯁꯛꯆꯕ ꯈꯛꯅꯤ꯫ ꯑꯁꯨꯝꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯄ ꯐꯪꯅꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯁꯤꯒꯨꯝꯅ ꯏꯁꯩ ꯁꯛꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯎꯆꯦꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯩ ꯁꯛꯄ ꯌꯥꯔꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯕꯗꯤ ꯍꯦꯟꯅꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨꯅꯦ ꯅꯨꯡꯉꯥꯏꯖꯔꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯅꯤꯗꯨ ꯁꯅꯥꯅ ꯁꯥꯕ ꯎꯁꯥ ꯃꯥꯟꯕ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯟꯅ ꯇꯣꯡꯂꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯣꯡꯍꯟꯗꯨꯅ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯑꯃꯈꯛꯀꯤ ꯈꯣꯟꯖꯦꯜꯗ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯂꯝꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯁꯨꯈꯤꯕꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ꯫ ꯇꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯎꯆꯦꯛ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯏꯁꯩ ꯁꯛꯃꯤꯟꯅꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯃꯤꯌꯥꯝꯁꯨ ꯏꯁꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨ ꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯥꯔꯝꯂꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯋꯥꯠꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯏꯁꯩ ꯑꯗꯨ ꯇꯥꯔꯝꯕꯗꯒꯤ
ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯎꯆꯦꯛ ꯑꯅꯤ ꯑꯗꯨ ꯇꯣꯡꯍꯜꯂꯤꯕ ꯁꯅꯥꯅ ꯁꯥꯕ ꯎꯁꯥ ꯃꯟꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯎꯆꯦꯛ ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ?" ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯋꯥꯈꯜ ꯁꯣꯏꯊꯣꯛꯇꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯎꯆꯦꯛ ꯊꯝꯐꯝ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅ ꯊꯝꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ, "ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯎꯆꯦꯛ ꯑꯗꯨꯕꯨ ꯄꯥꯏꯊꯣꯛꯈꯤꯕꯒ ꯑꯝꯇ ꯎꯅꯍꯧꯗ꯭ꯔꯕ ꯃꯤ?" ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯍꯜꯂꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯁꯤꯁꯨ ꯅꯤꯡꯊꯤꯅ ꯏꯁꯩ ꯁꯛꯏ꯫ ꯑꯁꯦꯡꯕ ꯎꯆꯦꯛꯇꯒꯤ ꯀꯔꯤꯁꯨ ꯃꯥꯅ ꯇꯥꯕ ꯂꯩꯇꯦ." ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯕ ꯃꯥꯒꯤ ꯑꯐꯕ ꯃꯣꯠ ꯄꯤꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯃꯗꯤ ꯂꯩꯍꯧꯕꯅ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯄꯨꯜꯂꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯏꯁꯩ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨ ꯈꯛꯇꯗ ꯃꯈꯣꯏ ꯈꯛꯇꯕꯨ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯤꯜꯂꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯁꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯇꯥꯍꯟꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯈꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯏꯁꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯄꯦꯟꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯁꯛꯄ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯐꯖꯒꯗꯕꯅꯣ! ꯑꯁꯦꯡꯕꯒ ꯑꯁꯥꯕꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯡꯗꯝꯅꯒꯅꯤ?" ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯐꯖꯔꯤꯁꯤꯗꯤ ꯀꯩꯅꯣ?" ꯃꯌꯥꯝꯗꯨ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯏꯁꯩ ꯁꯛꯄꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯏꯁꯩ ꯑꯗꯨꯃꯛ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯇꯨꯝꯕ ꯁꯨꯝꯅꯅꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯛꯈꯤꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯕꯥꯛꯀꯤ ꯑꯏꯕꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯖꯕꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯃꯗꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯤꯡꯊꯥꯗꯨꯅ ꯏꯔꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯁꯦꯡꯕ ꯊꯋꯥꯏ ꯄꯥꯟꯕ ꯎꯆꯦꯛ ꯑꯗꯨꯒ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯟꯅꯒꯅꯤ? ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯗꯤ ꯃꯥ ꯁꯦꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯍꯟꯈꯤꯕ ꯍꯥꯞꯄꯤꯈꯤꯕ ꯏꯁꯩꯗꯨ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯏꯁꯩꯗꯤ ꯍꯩꯔꯝꯗꯦ꯫ ꯑꯃꯗꯤ ꯑꯗꯨꯛ ꯀꯨꯏꯅ ꯂꯦꯞꯇꯅ ꯏꯁꯩ ꯁꯛꯂꯛꯄꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯅꯅꯕ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯁꯩ ꯁꯛꯍꯜꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯨꯔ ꯇꯥꯗꯅ ꯀꯟꯅ ꯄꯈꯣꯡꯗ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯈꯣꯡꯂꯝꯂꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯗꯨ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯔꯕꯥꯔꯗ ꯃꯌꯥꯝ ꯇꯤꯜꯂꯤꯉꯩꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯘꯥꯔꯤ ꯁꯦꯝꯕ ꯃꯤꯁꯛ ꯑꯃ ꯀꯧꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯏꯁꯩ ꯁꯛꯄ ꯌꯥꯅꯅꯕ ꯁꯦꯝꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯘꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯎꯆꯦꯛ ꯑꯁꯤ ꯑꯁꯦꯡꯕ ꯎꯆꯦꯛ ꯅꯠꯇꯦ꯫ ꯃꯇꯝ ꯁꯥꯡꯅ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯈꯣꯡꯂꯛꯄꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯦ ꯁꯦꯝꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯨꯅ ꯌꯥꯕ ꯊꯣꯛꯂꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯅ
ꯁꯨꯔ ꯐꯖꯅ ꯊꯣꯛꯎ ꯍꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯗꯔꯕꯥꯔꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯘꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯠꯁꯦꯝꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯡꯁꯤꯕ ꯁꯨꯔ ꯇꯥꯍꯟꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯣꯊꯥꯍꯜꯂꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯔꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯗꯨ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯈꯤꯕ ꯐꯝꯅꯥꯏꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯈꯟꯖꯔꯤꯕ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯅꯅꯥꯏꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯤ꯫ ꯁꯣꯔ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯜꯂꯤ꯫ ꯐꯝꯅꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯅꯍꯥꯛ ꯋꯥꯅꯕꯅꯤ꯫ ꯐꯝꯅꯥꯏꯕ, ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯃꯃꯥꯡ ꯑꯗꯨꯗ ꯁꯅꯥꯅ ꯁꯥꯕ ꯎꯆꯦꯛ ꯑꯗꯨ ꯇꯣꯡꯅꯅꯕ ꯁꯦꯝꯂꯤꯕ ꯎꯁꯥ ꯃꯥꯟꯕ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯈꯣꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ, ꯁꯛꯎ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯒꯤ ꯏꯁꯩꯗꯣ꯫ ꯉꯁꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯗꯨ ꯇꯥꯔꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯒꯦ꯫ ꯈꯣꯡꯉꯨ, ꯈꯣꯡꯉꯨ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯎꯆꯦꯛ ꯑꯗꯨꯗꯤ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯑꯗꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯥꯜꯂꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯎꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕꯔ ꯈꯟꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯃꯤꯠ ꯑꯅꯤ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯗꯨꯗ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ, ꯁꯛꯎ ꯅꯪꯒꯤ ꯏꯁꯩ ꯁꯛꯎ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯍꯤꯡꯕꯒꯤ ꯑꯁꯥ ꯎꯒꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯍꯜꯂꯤ꯫ ꯁꯛꯎ, ꯁꯛꯎ, ꯅꯪꯕꯨ ꯑꯩꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯁꯨ ꯄꯥꯝꯗꯦ, ꯀꯔꯤꯁꯨ ꯄꯤꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯁꯩꯕꯨ ꯑꯁꯨꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯕ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯃ ꯎꯆꯦꯛ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯅꯥꯎꯁꯨꯝꯗ ꯏꯁꯩ ꯁꯛꯇꯨꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯂꯨꯗ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯋꯥꯕꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯎꯆꯦꯛ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ, ꯑꯩ ꯄꯦꯜꯂꯦ꯫ ꯅꯪꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯩꯕꯨ ꯄꯣꯊꯥꯍꯟꯕ ꯑꯩ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯨ꯫ ꯑꯩꯍꯥꯛ ꯅꯪꯅ ꯄꯥꯝꯗꯕ, ꯅꯪꯕꯨ ꯑꯐꯥ ꯑꯄꯨꯟ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯂꯩꯔꯣ ꯅꯪ"꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯥꯛꯄꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯎꯄꯥꯝꯕꯤ ꯑꯃꯗ ꯏꯀꯣꯟ ꯁꯥꯗꯨꯅ ꯑꯩ ꯂꯩꯒꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧꯅ ꯄꯥꯝꯖꯕ ꯏꯁꯩꯗꯣ ꯁꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯎꯆꯦꯛ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯃꯎ ꯀꯟꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫